Parliament ke Mikhal Pangthokchungai mamangda state lengauna athubada Meitai bu ST list chanba yanaba mathau taba recommendation report ani thabiyu haina Scheduled Tribe Demand Committee Manipur gi maikati ki lengakta taksilakle kumja inisani kuntarukta India pumba delimitation tawgadoriba asigi mamangda lamdam asigi yelhamui furup ama oiriba Meitai na ST list chanhauta pathoklabadi decade ahum surakpada Meitai sing mutkhagani haina World Meitai Council gi chairman Haigrizam Nabasham na fongdorakle Wafam asing asi Meitai bu ST list chanabagi khongjang gi matangda DMU campus manungda leiba ima kunthok hanbi sanglenda pangthokhiba paumi singa unaba amada fongdokhibani Meitai na ST list chanabagi khongjang khudingmak sagwaliba salai kanba lukki thomi sing yauna pangthokhiba paumi sing unaba aduda Haigrizam Nabasham na makha taraduna lamdam ama hekta da demography gi ahongba lakpa matamda lamdam aduda irang thokpa haibasi hauna shani ngasi Manipur da thokliba irang asisu demography gi ahongba lakpa dagi thokpani haibada haimanba thokloi amaramda Manipur da leiramba Meitai furup ki missing hauzik matamga yengnarubada aduki matik hanthakhrei delimitation tawba haibasi Mishingda yengduna thabak khudingmak tawrakadoribani adumakpu hauzik lamdam asigi Meitai gi leiriba missing asida Meitai na ST chandringai delimitation tawkhibak thoklabadi lamdam asibu kannaba hotnaba matamda ajoba thodang loduna lakhiba Meitai furup mutkiba yabagi fibum amada lakani maram asina atuba matamda Meitai na ST list chalhoba haibasi tangai fade pali balengak asina su ST list chanbagi Tobam thokpa recommendation thabam thokpa recommendation athuba matamda thana ba hotna biu haina mauna makha taki Ministry of Tribal Affairs da madu yomokoi application submit torubadagi Ministry of Tribal Affairs na 2013 gi May gi tang kun gi mapan orangmani if I am wrong correct me May gi tang kun mapan 2013 da Manipur government da Meitai sing na ST list sanba sandaba habda ko examine toge aduna report tangai padana report ani tharo haina ethnography report ne latest socio-economic report tharo in haibane haje for the last 10 years more than 10 years 11 years in running tawje masi Manipur government tha dadan leibane masi hanagi koi Sri Bobi matamda juman sai humari namjandra me hojik akoi chief minister Sri Biren gi matamni sai taret Sureiman jalije mamangi akoi election toromda as well election lorga tawse na akoi da thajo piraga hojik thaname now hojik is a question of now or never namdi 2026 delimitation tawraba adu itadi akoi ngasi ST gi list salan view na hiding is akoi da matam mahalaga delimitation hangraga de achoba society social upheaval socio political upheaval soida lak Mamdi Meitai koisi akogi de-enfranchise tawrkadorine Nakalama Romda STDCM ke General Secretary 𝐂𝐀𝐀𝐍𝐃 na fongdorakpada Meitai na ST gi lista chanbagi khongjang kya chathaduna lakhiba du matam khara leploraba matung amuk hana makha chathaba horagani Meitai na ST lista chanba haibasi maram chai haina fongdok pikhiba minister yauna MLA kuntra humdoi gi mafam da su chief minister da taksinba wafam charot oina Scheduled Tribe Demand Committee gi maikadi ki khangan kiba laikhrei lamdam asigi thofurup ama oiriba Meitai singna ama toina pamliba ST lista chanaba athubada mathau taba recommendation report Parliament Mikhal Pangthokchungai mamangda thabiyu haina state lengakta apil tarakli ST gi kongjang diso ko na matang kitang low profile kitang tapthar ga lakpane adu wajikti miyamna irang siso kitang safareyana longnerabnina aikoi gi demand committee gi amade khanga aikoi gi marum wapang seminary ba organization mayam khanaro matungda koi gi issue si kongjang sam changchan ba matam oire tangai phadre si mayam gi lemneraba matungda aikoi na mamangi December 2023 gi press note ama thadok sakhi press note today koi ujik thoi be irang se hodringe mamang dai koi na 2022 gi October dagi na 2023 gi January bauda maru ena Meitai gi minister amadi MLA sing si gi mayum da sanga ga koi na unaraga media gi mamang da si support over di ST demand si thabak to thong na bo na bi wa na dumai na sanction gi ba kongjang ama lai re du ma puna maloi khang bi re